So hi ma'am, welcome back to my channel 7 Speed aigi ming Ras Kiran. Ado ngasi aina semjagdoriba video se myam adum obiramaga sigi maningi si gari sini ko. Gari si Manipurda adum khara hadi khatangna phangba gari ni aduna myam da sum khanganing bagi video se semjabane ado yengmina si kamai tawge habdo. Ado video se hojjinge da channel si nongna thengna ba yawrgadi subscribe toksan biyo suguma gari ga mari lainaba adum haitare ki kari no gari ga dum gari gi maram da ba no video me am se ma ga dum yang gi dam ta pur lak se ge channel se bu subscribe to biramo so how se me am video se koi gari se koi gi keno ne BMW gi koi gi G310 GS haba model ne BS4 gi ni ko ado BS6 su dum top ri thoya do maman de price compare kana taw matam da di BS6 ne wang ko ado masi yengmina se kamai tawge habdo myam sigi maram da hena khangbining so I description da soi da si contact hadi sigi maram da hena khangna na bidang ta si paphona na ba contact number soi na hapsaram ge ado gadam paphona bi ya gani ado hawrasi video si ado ahan bada koi gi adventure amadi touring bike da kari koi gi maru ina kari yaw da kar tage hai matam da koi gi maruina koi gi off roading chu adum khara yawpa adi normal samna normal gari amana thauba yaroi da mafam jingda haiba gari sinadi railina ngamgadori ne ba dugi damakta koina adventure plus touring hai ne ba duga long ride thauba yaba gari chu oiba haidi magi wheel base sarokpa saka sarokpa duga magi suspension ju wangba duga koi sitting comfort chu henna nungai halak pai ba tare maduna koina long ride taw matam da henna comfort oina wi damakta semakpa maruiba dum adventure plus touring bike hena myam hainarija sigine ba ado yengsi mangonda kari feature yawbusing myam khangmina se ado si mamang gi front view se kamai to gi yengsi ko front view se adum phajai yengbuda aduga magi looks maruina looks se kamai to gi yengbiyo gari si thajadana yam saw le me ko aidi smaina tawne thajade gari yam saw phajai aduga magi design se adum si hek u buda adum aidi mayam je adum ai casing oiba adum adinam oirani hadi hek si gari sim thorok modam da mi yengdabdi yawro mi yengnarani ko amna koi gi sporty su oire aduga adventuring gi koi gi looks amazu haibadi sigi magi kenos sigi magi suspension kenos yam wang haib tare magi kena togoms aduga maningi su yong to yam sigi gaps machine ne ba koi adventure da touring da yamna kanar eja aduga se looks ki habit chorpa ma yengra madung da mathang dum haijar ke kari no da lege habda an mada simple simple halogen koi normal kano oi ko aduga sigi mamangi sigi design ja koi ose ki koi machine ana intro ko da dugi habet chmong ma le ko CCM pase do station magi tongan bam si aujeri ko aduga sigi tire gi size keno ni ko 19 inch ni ko tire gi size na 19 inch ne maning ni 17 ni ko si keneri ja aduga sigi mamangi disc na 300 mm ni ko maning na 240 mm ni ko
ꯑꯗꯣ ꯃꯁꯤ ꯌꯥꯝꯅ ꯑꯗꯨꯝ ꯐꯕ ꯀꯩꯅꯣꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯇꯥꯌꯔꯁꯤꯅ ꯀꯩꯅꯣꯅꯤꯀꯣ ꯏꯟꯆꯤ 2 ꯈꯦꯠꯅꯔꯦ ꯃꯃꯥꯡꯅ 19 ꯑꯣꯏꯕ ꯀꯥꯟꯗ ꯁꯤꯅ 17 ꯑꯣꯏꯕꯀꯣ ꯁꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯗꯤꯁꯛ ꯕ꯭ꯔꯦꯛꯁꯤꯅ ꯀꯩꯅꯣ ꯑꯣꯏꯕ 240 ꯑꯣꯏꯕꯀꯣ ꯑꯗ ꯁꯤꯅꯤ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯀꯥꯔꯠ ꯀꯥꯏꯒꯗ꯭ꯔꯥ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯁꯥꯏꯂꯦꯟꯁꯔ ꯃꯑꯣꯡ ꯑꯗꯨꯝ ꯇꯥꯏꯀꯣ ꯌꯦꯡꯕ ꯁ꯭ꯄꯣꯔꯇꯤ ꯑꯃꯗꯤ ꯑꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯁꯁꯄꯦꯟꯁꯟꯁꯦ ꯁꯤꯅ ꯃꯣꯅꯣꯁꯣꯛ ꯑꯣꯏꯕꯀꯣ ꯁꯤꯡꯒꯜ ꯃꯣꯅꯣꯁꯣꯛ ꯁꯤꯗꯤ ꯃꯥꯒꯤ ꯕꯦꯖꯤꯡ ꯑꯩꯈꯣꯏ BMW ꯑꯣꯏꯅ ꯐꯖꯅ ꯊꯥꯔꯦꯀꯣ ꯃꯥꯒꯤ ꯃꯣꯗꯦꯜꯗ G310 ꯂꯩꯔꯦ ꯒꯥꯔꯤꯁꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯁꯣꯂꯤꯠ ꯑꯣꯏ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯗꯣ ꯁꯤꯒꯤ ꯃꯥꯒꯤ ꯒꯥꯔꯗꯁꯦ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯃꯅꯤꯡ ꯁꯥꯏꯗꯇꯒꯤ ꯑꯃꯨꯛ ꯚ꯭ꯌꯨꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯁꯤ ꯁꯤꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯕꯣꯛꯁ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯡ ꯆꯠꯄ ꯀꯥꯟꯗ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯍꯥꯞꯄꯗꯣ ꯕꯣꯛꯁ ꯍꯥꯞꯄꯗꯣ ꯑꯗꯨꯝꯕꯗ ꯁꯤꯖꯤꯟꯅꯅꯕꯅꯦ ꯑꯗ ꯁꯤꯅ ꯍꯦꯟ ꯒ꯭ꯔꯤꯞꯅꯤꯕ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯁꯤꯅꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯌꯥꯎꯔꯤꯕ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣꯁꯦ ꯐꯨꯠ ꯄꯦꯠꯁꯦ ꯁꯤꯗ ꯔꯕꯔ ꯌꯥꯎꯗꯦꯀꯣ ꯃꯔꯝꯗꯤ ꯁꯤꯗ ꯑꯣꯐ ꯔꯣꯗ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄ ꯀꯥꯟꯗ ꯁꯨꯝꯕꯁꯤꯅ ꯍꯦꯟꯅ ꯒ꯭ꯔꯤꯞꯁꯤ ꯍꯦꯟꯅ ꯆꯦꯠꯅꯅꯕꯩꯅꯦꯕꯀꯣ ꯃꯣꯏ ꯀꯩꯅꯣ ꯍꯥꯞꯇ꯭ꯔꯤꯁꯦ ꯁꯤꯗꯁꯨ BMW ꯊꯥꯔꯦꯀꯣ ꯑꯗꯨ ꯁꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜꯒꯤ ꯃꯤꯇꯔꯗꯣ ꯑꯗꯨꯗ ꯃꯥꯒꯤ ꯀꯔꯤ ꯀꯔꯤ ꯑꯍꯦꯟꯕ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤ ꯑꯣꯟ ꯇꯧꯔꯒ ꯌꯦꯡꯉꯦꯀꯣ ꯑꯣꯟ ꯇꯧꯔꯒ ꯌꯦꯡꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯦ ꯃꯥꯒꯤ ꯁꯤꯗ ABS ꯌꯥꯎꯏꯀꯣ ABSꯁꯦ ꯁꯤꯗ ꯊꯣꯛꯂꯛꯏꯁꯦ ꯁꯤꯡꯅꯗꯤ ABSꯁꯦ ꯁꯤꯗꯩꯗ ꯁꯤ ꯂꯩꯖꯦ ꯁꯤ ꯑꯣꯏ ꯃꯥꯜꯂꯦ ABSꯀꯤ ꯁꯤꯒꯤꯁꯦ ABS ꯀꯣ ꯁꯤ ꯁ꯭ꯋꯤꯆꯦꯕꯜꯅꯤꯀꯣ ꯑꯗꯩ ꯁꯤꯗ ꯐꯨꯦꯜꯒꯤ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯁꯤ ꯀꯩꯅꯣꯗꯣ RPMꯒꯤꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯁꯤꯅ ꯀꯤꯂꯣꯃꯤꯇꯔꯁꯤ ꯑꯣꯗꯣꯃꯤꯇꯔꯗ ꯁꯤ ꯄꯤꯔꯦꯀꯣ ꯑꯗꯨ ꯇꯥꯏꯃꯤꯡꯁꯤꯗ ꯄꯤꯔꯦ ꯑꯗꯨꯒ ꯏꯟꯗꯤꯀꯦꯇꯔꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯣꯏ ꯁꯨꯔꯦ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯤꯁꯦ ꯀꯣ ꯌꯦꯡꯒꯗꯣꯏꯅꯤꯀꯣ ꯇ꯭ꯔꯤꯞ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇ꯭ꯔꯤꯞ 2 ꯍꯥꯏꯅ ꯃꯊꯪ ꯊꯣꯛꯑꯦꯀꯣ ꯑꯗꯩ ꯑꯦꯟꯖꯤꯟ ꯍꯥꯏꯅꯀꯣ ꯁꯤꯗ ꯂꯣꯏꯅꯃꯛ ꯌꯦꯡꯒꯗꯣꯏꯅꯤꯀꯣ ꯔꯦꯟꯖ ꯁꯤꯗ ꯄꯤꯔꯦ ꯑꯗ ꯑꯌꯥꯝꯕ ꯁꯤꯗ ꯂꯣꯏꯅꯃꯛ ꯁꯨꯔꯦ ꯄꯣꯠꯁꯦ ꯀꯣ ꯁ꯭ꯄꯤꯠ ꯀꯣ ꯗꯦꯠ ꯁꯦꯠꯑꯞ ꯑꯣꯗꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯣ ꯁꯤꯅꯤ ꯃꯔꯨꯑꯣꯏꯕ ꯍꯥꯏꯕꯨ ꯁꯤꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯍꯦꯟꯕ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯌꯥꯎꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯀꯂꯔ ꯗꯤꯁꯄ꯭ꯂꯦꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯂꯔ ꯑꯣꯏꯔꯝꯃꯒꯗꯤ ꯍꯦꯟꯅ ꯃꯑꯣꯡꯕꯨꯗꯤ ꯇꯥꯒꯗꯕꯅꯤ ꯑꯗꯣ ꯁꯤꯗ ꯀꯂꯔꯗꯤ ꯄꯤꯗ꯭ꯔꯦꯀꯣ ꯑꯗꯩꯗ ꯏꯟꯖꯤꯟ ꯁ꯭ꯋꯤꯆꯦꯕꯜ ꯏꯟꯖꯤꯟ ꯁ꯭ꯋꯤꯆ ꯇꯧꯕꯀꯣ ꯁꯤ ꯌꯥꯔꯦ ꯑꯗꯩꯁꯤꯅ ꯁ꯭ꯇꯥꯔꯇꯔꯁꯨ ꯂꯣꯏꯔꯦꯀꯣ ꯑꯗꯩꯁꯤꯗ BMW ꯑꯣꯏꯅ ꯃꯥꯒꯤ ꯀꯩꯅꯣ ꯃꯥꯔꯀꯥ ꯑꯁꯤꯗ ꯕꯦꯁ ꯄꯤꯛꯅ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯐꯨꯦꯜ ꯀꯦꯄꯥꯁꯤꯇꯤꯁꯤꯀꯣ 11 ꯂꯤꯇꯔꯅꯤꯀꯣ ꯃꯥꯒꯤ ꯁꯤꯒꯤꯁꯦ ꯑꯗꯣ ꯌꯥꯝ ꯒꯥꯔꯤ ꯆꯥꯎꯔꯤꯁꯤꯒꯗꯤ ꯌꯥꯝꯅ ꯀꯩꯅꯣꯕꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯗꯤꯁꯦꯟ ꯑꯣꯏꯀꯣ ꯑꯗꯨꯒ ꯁꯤꯠꯀꯤ ꯀꯝꯐꯔꯠꯁꯤꯁꯨ ꯁꯤꯠꯀꯤ ꯀꯨꯁꯅꯤꯡꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯑꯗꯨꯝ ꯂꯣꯡ ꯔꯥꯏꯠꯇ ꯀꯩꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯝ ꯋꯥꯕ ꯈꯣꯠꯄꯗꯨꯗꯤ ꯑꯣꯏꯔꯔꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯗꯤ ꯑꯣꯏꯔꯅꯤꯀꯣ ꯁꯤꯠꯁꯦ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯕꯀꯣ ꯑꯗꯨꯅ ꯁꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯁꯤꯒꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯒꯤꯗꯃꯛꯇ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯕꯥꯏꯛꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯅꯥꯒꯥꯄꯥꯟꯗꯁꯨ ꯂꯩ ꯑꯗꯨꯒ ꯕꯣꯜ ꯈꯣꯔꯤ ꯐꯥꯕ ꯑꯗꯨꯋꯥꯏꯗꯁꯨ ꯑꯃ ꯂꯩ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯤ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯆꯤꯡꯃꯩꯔꯣꯡ ꯁꯥꯡꯉꯐꯝ ꯕꯖꯥꯔꯗꯁꯨ ꯅꯧꯅ ꯑꯃ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯡꯗꯣꯔꯛꯀꯗꯧꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯁꯥꯔꯚꯤꯁꯀꯤꯗꯃꯛꯇ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦ ꯁꯤꯅꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯏꯟꯖꯤꯟꯒꯤ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯦ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯝꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯒꯥꯔꯤꯁꯤꯒꯤ ꯏꯟꯖꯤꯟꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯦꯀꯣ ꯃꯥꯒꯤ ꯀꯩꯅꯣꯅꯦ BS4 ꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ CCꯁꯤꯅ
313 cc nico engine single cylinder aduga magi maximum power je 34 ps 9500 rpm da aduga magi maximum torque se sina 28 newton meter nico 7500 rpm da adu ma je dual channel abs ni adu led di wider my headlamp je adu sini magi engine gi specification haibo aduga si je koi dum on sale ni ba si gari ja adu magi price je 3 mai lega 3 lakh adu nego price ne negotiable dum koi ko adu dum ai si gi link hidi contact number so I description dum pi ra bani ko adu dum email yeng bi ro adu dum au phang no bi ya ne gari gi di am saure adu mi yam na pick pa habidi 512 adai gi leiba kumba na di kitang wa ga do ma le ko si ja 5.5 ki mathak 45 ki mathak ta leiba sing na di kha dum ka dum di noi ni duga 5.12 da leiba di kitang wa do ma le ado sini nga sigi file sum lo sinjar ge ma'am video se ado ma'am gi damak ta thang ano ba mu ngai min se video ma ado ma'am gari thau ma dam da helmet ti sungai so no pio hadi punsi ne hana maru ina lobi ga dam ma'am gari thau ma dam da seat belt so udar gona seat belt so se na fa bi araga sai sum la sinjar ge so ma thang gi video ngai min se ko